ꯔꯣꯁꯅ ꯑꯩꯇ ꯑꯗꯨꯝ ꯍꯪꯄꯤꯕ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯀꯔꯤ ꯀꯥꯟꯅꯅꯕ ꯂꯩꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯅꯤꯡꯗꯦ ꯃꯁꯛꯁꯦ ꯆꯠꯄꯤꯈ꯭ꯔꯣꯁꯨ ꯑꯗꯨꯝ ꯂꯩꯕꯤꯕ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯀꯔꯤ ꯃꯥꯏꯕꯨ ꯄꯥꯟꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯁꯨꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯋꯥ ꯆꯩꯊꯦꯡꯅ ꯂꯥꯛꯈꯠꯂꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯕꯨ ꯁꯤꯈꯤꯕ ꯌꯥꯎꯅꯕꯒꯦ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯤꯑꯣꯏꯕꯅ ꯐꯅ ꯋꯥꯗꯨꯅꯁꯨ ꯍꯤꯡꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯂꯥꯏꯕꯛꯅ ꯇꯝꯊꯤꯅ ꯌꯦꯛꯅꯕꯤꯕꯅꯤ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤꯁꯦ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯑꯋꯥ ꯃꯤꯆꯩ ꯃꯔꯛꯇ ꯑꯅꯥꯕꯤꯅꯤ ꯅꯥꯏ ꯍꯥꯏꯕꯁꯨ ꯉꯝꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯤꯆꯩꯗ ꯀꯩꯒꯨꯝ ꯀꯥꯟꯗꯁꯨ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ ꯐꯥꯎ ꯈꯟꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯂꯤ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯃꯗꯣꯝ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯗꯨꯅ ꯂꯦꯟꯈꯤꯕꯤꯅꯤ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯣꯏꯊꯨꯝꯂꯕ ꯆꯝꯖꯕ ꯋꯥꯍꯩꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈꯤꯕ ꯃꯥꯇꯒꯤ ꯋꯥꯈꯜꯗ ꯃꯇꯣꯝ ꯁꯣꯟꯖꯈꯤ ꯑꯩꯅ ꯅꯥꯕꯁꯤꯒꯨꯝ ꯅꯪꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯇꯣꯝꯇ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏꯁꯜꯂꯕꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯤ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯁꯨ ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯥꯊꯖꯗꯨꯅ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯃꯥꯕꯨ ꯊꯤꯔꯒ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯔꯤꯖꯜꯁꯨ ꯈꯪꯂꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯗꯣꯛꯇꯔꯗꯨꯅ ꯏꯃꯥ ꯀꯩꯁꯨꯝꯇ ꯋꯥꯕꯤꯒꯅꯨꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯒꯅꯨ ꯏꯃꯥꯅ ꯑꯅꯥꯕꯒꯤ ꯃꯅꯥꯛ ꯆꯪꯕꯗ ꯀꯩꯁꯨ ꯂꯧꯅꯔꯣꯏ ꯑꯅꯥꯕꯗꯁꯨ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯧꯅꯒꯟꯕ ꯂꯥꯏꯅꯥꯁꯨ ꯅꯠꯇꯦ ꯏꯗ ꯈꯛ ꯍꯛꯇꯤꯟꯅꯕꯗ ꯂꯧꯅꯕꯅꯤ ꯀꯥꯡꯅ ꯃꯈꯣꯏꯗ ꯐꯅ ꯆꯤꯛꯂꯨꯔꯒ ꯑꯩꯈꯣꯏꯗ ꯆꯤꯛꯂ ꯐꯥꯎꯕꯗ ꯂꯧꯅꯗꯕ ꯂꯥꯏꯅꯥꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗꯨꯅ ꯖꯃꯨꯅꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯤꯔꯦ ꯖꯃꯨꯅꯥꯅ ꯀꯔꯤ ꯑꯩꯒꯤ ꯏꯁꯥ ꯊꯣꯏꯕ ꯃꯆꯥꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯦ ꯈꯜꯂꯨꯕꯗ ꯃꯃꯥꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯥꯎꯈꯣꯟꯕꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯕ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯈꯟꯖꯩ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯃꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯉꯥꯡꯗꯤ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯖꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯌꯥꯒꯗ꯭ꯔꯥ ꯗꯣꯛꯇꯔꯗꯨꯅ ꯅꯠꯇꯦ ꯏꯃꯥ ꯑꯩꯗꯣ ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯪꯂꯛꯑꯒꯦ ꯏꯃꯥ ꯍꯣꯏꯒꯤꯁꯦ ꯋꯥꯡꯈꯩ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯍꯣꯔꯦꯟ ꯌꯧꯔꯛꯂꯒ ꯑꯣꯏꯅ ꯀꯣꯜ ꯇꯧꯖꯔꯛꯂꯒꯦ ꯖꯃꯨꯅꯥꯅ ꯍꯣꯏ ꯗꯣꯛꯇꯔ ꯁꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯏꯆꯥꯕꯨ ꯐꯍꯟꯕꯤꯔꯕꯗꯤ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯏꯕꯨꯡꯉꯣ ꯏꯆꯥ ꯗꯣꯛꯇꯔꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯥꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯖꯍꯧꯔꯒꯦ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝ ꯑꯇꯥꯡꯕ ꯗꯣꯛꯇꯔꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯩꯅꯣ ꯈꯪꯖꯗꯦ ꯏꯆꯝ ꯆꯝꯕꯅꯤ ꯃꯌꯥꯝꯅ ꯃꯥꯇꯕꯨ ꯏꯁꯣꯔꯒꯨꯝ ꯁꯣꯟꯅꯩ ꯑꯁꯣꯟ ꯑꯅꯥꯁꯤꯡꯒꯤꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯁꯦ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯁꯣꯝꯗ ꯒ꯭ꯔꯦꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯜꯂꯦ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯤ ꯍꯥꯏꯕꯇꯪ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯑꯟꯇꯤ ꯔꯣꯁꯀꯤ ꯃꯐꯝꯗ ꯅꯥꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕ ꯁꯤꯔꯕꯁꯨ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯝꯗꯧꯔꯤꯕꯒꯦ ꯌꯦꯡꯂꯝꯂꯒ ꯁꯤꯈ꯭ꯔꯁꯅꯨ ꯈꯜꯂꯛꯂꯦ ꯒ꯭ꯔꯦꯁꯤ ꯋꯥꯈꯜꯗ ꯆꯠꯅꯕꯒꯤ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯑꯟꯇꯤ ꯔꯣꯁꯇ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ ꯒ꯭ꯔꯦꯁꯤꯅ ꯑꯟꯇꯤ
ꯑꯩ ꯏꯝꯐꯥꯜꯗꯀꯣ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯕ ꯆꯠꯄꯤꯒꯦ꯫ 4-wheelerꯒꯤ ꯁꯣꯔꯨꯝꯒꯤ ꯃꯤ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯦ꯫ ꯃꯗꯨ ꯌꯥꯎꯕꯤꯔꯨꯒꯦ꯫ ꯑꯟꯇꯤꯅ ꯋꯥꯕꯁꯦ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯕꯤꯗꯦ꯫ ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯟꯇꯤꯗꯨ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯐꯔꯅꯤꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯔꯣꯖꯅ "ꯑꯣꯏ, ꯇꯨꯗꯤ ꯐꯕ ꯑꯣꯏꯕꯅꯤꯅꯦ, ꯆꯠꯄꯤꯈꯣ꯫ ꯑꯩꯁꯨꯅꯦꯀꯣ ꯋꯥ ꯌꯥꯝ ꯁꯪꯄꯤꯒꯦ꯫ ꯑꯗꯨꯝꯄꯨꯅꯦ ꯂꯩꯄꯤꯈ꯭ꯔꯣ, ꯁꯤꯗꯒ ꯍꯜꯂꯛꯂꯅꯨꯀꯣ, ꯌꯥꯝꯅ ꯐꯈ꯭ꯔꯦ"꯫ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯋꯥꯇꯥꯗꯨ ꯒ꯭ꯔꯦꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯏꯌꯔꯕꯦꯒꯇꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯖꯔꯤ꯫ ꯔꯣꯖꯅ ꯆꯪꯂꯛꯇꯨꯅ ꯄꯩꯔꯞꯅ ꯌꯦꯡꯂꯒ "ꯀ꯭ꯔꯤ ꯄꯨꯕꯤꯔꯦ? ꯑꯩꯒꯤ ꯁꯥꯠꯀꯗꯨ ꯌꯥꯎꯈꯤꯅꯤꯀꯣ"꯫ ꯒ꯭ꯔꯦꯁꯤꯅ "ꯌꯥꯎꯕꯤꯗꯦꯗ ꯑꯟꯇꯤ, ꯇꯨ ꯑꯩꯒꯤꯁꯨ ꯂꯩꯍꯧꯔꯕꯅꯦ, ꯑꯟꯇꯤꯅ ꯑꯗꯨꯝ ꯂꯤꯠꯄꯤꯈ꯭ꯔꯣ"꯫ ꯔꯣꯖꯅ ꯑꯃꯨꯛ "ꯄꯨꯈ꯭ꯔꯣ, ꯑꯩ ꯅꯪꯒꯤ ꯄꯣꯠꯀ ꯑꯝꯇ ꯄꯥꯝꯕꯤꯗꯦ"꯫ ꯒ꯭ꯔꯦꯁꯤꯗꯣ ꯃꯄꯤ ꯏꯔꯥꯟ ꯆꯦꯟ ꯇꯥꯕꯗꯤ ꯇꯥꯍꯟꯗ ꯇꯨꯃꯤꯟꯅ ꯈꯥꯡꯂꯤ꯫ ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯇꯞꯅ "ꯍꯣꯏ ꯑꯟꯇꯤ, ꯑꯩ ꯆꯠꯄꯤꯒꯦꯀꯣ"꯫ ꯃꯈꯨꯠꯇ ꯄꯩꯁꯥꯁꯨ ꯂꯨꯄꯥ 100ꯇꯪꯅꯤ ꯌꯥꯎꯖꯔꯤꯕ, ꯑꯍꯦꯟꯕꯁꯨ ꯂꯩꯖꯗ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝ꯫ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯨꯡꯀꯥꯎ ꯈꯨꯟꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯅꯨꯡꯁꯤꯕꯤ ꯑꯃ, ꯂꯨꯡꯀꯥꯎ ꯈꯨꯟ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ, ꯂꯝ ꯊꯨꯡꯐꯝꯗꯤ ꯈꯪꯕꯤꯗ ꯆꯠꯄꯤꯒꯦꯀꯣ꯫ ꯑꯃꯥꯅ ꯅꯆꯥꯒꯤ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩ ꯂꯝꯖꯤꯡꯕꯤꯌꯨꯀꯣ꯫ ꯑꯄꯥ ꯑꯃ, ꯅꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯤꯒꯤ ꯅꯆꯥꯕꯨ ꯏꯇꯣꯝ ꯊꯝꯕꯤꯔꯝꯕꯅꯣ? ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯋꯥꯔꯦ, ꯆꯪꯖꯐꯝꯁꯨ ꯂꯩꯕꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯂꯨꯡꯀꯥꯎ ꯈꯨꯟꯒꯤ ꯐꯖꯕꯗꯤ ꯑꯉꯛꯄꯅꯤ꯫ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯆꯣꯡꯊꯔꯣ ꯃꯄꯥꯟꯅ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯇꯨꯅ ꯂꯩꯔꯩꯕꯥꯛꯀꯤ ꯁꯔꯒꯒꯨꯝ ꯐꯖꯍꯜꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝ-ꯌꯥꯟ ꯏꯁꯩ ꯁꯛꯂꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯐꯖꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯈꯨꯟꯖꯥꯁꯤꯡꯅꯤ꯫ ꯒ꯭ꯔꯤꯖꯗꯒꯤ ꯈꯤꯡꯂꯛꯄ ꯅꯨꯡꯁꯤꯔꯕ ꯁꯔꯤꯛ ꯃꯈꯣꯜꯅ ꯅꯥꯄꯗ ꯌꯩꯔꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯅ ꯏꯄꯥ ꯖꯤꯖꯁꯄꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯤ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤ ꯅꯨꯡꯁꯥꯁꯤꯁꯨ꯫ ꯆꯤꯡꯒꯤ ꯅꯥꯄꯣꯝꯒꯤ ꯊꯦꯛꯅ ꯈꯣꯏꯔ ꯂꯝꯕꯤꯁꯤꯗ ꯆꯥꯟꯅꯔꯝꯕ ꯃꯥꯒꯤ ꯄꯣꯛꯅꯐꯝ, ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯄꯤꯔꯥꯡ ꯃꯥꯕꯨ ꯄꯤꯑꯣꯏꯅꯔꯝꯂꯒ "ꯅꯨꯖꯥ, ꯅꯪꯒꯤ ꯏꯪꯅ ꯐꯖꯕ ꯁꯛꯇꯝꯁꯦ ꯑꯎꯕ ꯀꯅꯥꯅ ꯎꯔꯕꯗꯤ ꯂꯩꯔꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅꯗꯤ ꯍꯦꯜꯂꯣꯏꯗꯣ"꯫ ꯃꯤꯑꯣꯏꯕꯅ ꯋꯥꯗ ꯋꯥꯃꯜꯂꯁꯨ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯄꯣꯛꯂꯛꯈꯤꯗ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤ ꯆꯤꯡꯃꯤ ꯅꯤꯡꯑꯣꯜꯗꯣ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯌꯥꯎꯗꯅ ꯏꯪꯅ ꯆꯝꯈꯣꯜꯂꯕꯤ ꯃꯥꯏꯊꯣꯡꯗ ꯂꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ, ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯂꯅꯤ ꯈꯟꯕꯒꯤ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯖꯥꯗꯣ꯫ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯂꯝꯈꯥꯏ ꯌꯧꯔꯦ ꯒ꯭ꯔꯦꯁꯤꯗꯣ꯫ ꯒ꯭ꯔꯦꯁꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝ, ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯒ꯫ "ꯑꯃ, ꯅꯆꯥꯅ ꯑꯆꯪꯕ ꯃꯤ ꯑꯣꯏꯕꯤꯕ ꯉꯝꯂꯕꯗꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯒꯦꯀꯣ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯃꯈꯩꯗꯤ ꯏꯃꯥꯒꯤ ꯂꯝꯗꯝꯁꯦ
ꯅꯁꯥꯗꯤ ꯀꯥꯎꯕ ꯉꯝꯕꯤꯔꯣꯏ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯕꯁ ꯂꯥꯛꯂꯦ, ꯇꯣꯡꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯤꯗꯨ ꯏꯝꯐꯥꯜ ꯆꯠꯅꯕꯒꯤꯗꯃꯛ ꯂꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯦ꯫ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯁꯨ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯗꯨ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯄ꯭ꯔꯤꯇꯝꯅ "ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ?" ꯃꯅꯨꯡꯗꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ꯫ "ꯗꯣꯛꯇꯔ, ꯆꯪꯕꯤꯔꯛꯎ꯫ ꯑꯩ ꯉꯥꯏꯖꯔꯝꯂꯤꯕꯅꯦ, ꯗꯣꯛꯇꯔ ꯂꯥꯛꯄꯒꯅꯤ ꯍꯥꯏꯗꯨꯗ." "ꯍꯦꯂꯣ ꯗꯣꯛꯇꯔ." "ꯍꯦꯂꯣ ꯊꯣꯏꯕ." ꯊꯣꯏꯕꯅ "ꯍꯦꯂꯣ ꯗꯣꯛꯇꯔ, ꯆꯪꯕꯤꯔꯛꯎ, ꯐꯝꯕꯤꯁꯦ." ꯃꯃꯥ ꯖꯃꯨꯅꯥꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯌꯧꯔꯛꯂꯦꯗꯅ꯫ ꯏꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ, ꯏꯃꯥꯅ ꯊꯛꯅꯕ ꯁꯦꯝꯂꯛꯀꯦ." ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯅ "ꯌꯥꯔꯅꯤꯌꯦ ꯏꯃꯥ." "ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯥꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯏꯆꯥ ꯑꯅꯤ." ꯗꯣꯛꯇꯔꯗꯨꯅ "ꯍꯣꯏ ꯏꯃꯥ." ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯂꯤ, ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯅ "ꯆꯍꯤꯁꯦ ꯂꯦꯡꯒꯥ ꯑꯣꯏꯔꯝꯗꯧꯕꯁꯨ ꯃꯥꯜꯂꯤ, ꯃꯔꯨꯞ ꯀꯧꯖꯒꯦꯀꯣ?" ꯊꯣꯏꯕꯅ "ꯌꯥꯏꯌꯦ ꯃꯔꯨꯞ." ꯗꯣꯛꯇꯔꯗꯨꯅ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯃꯔꯨꯞ ꯊꯣꯏꯕ, ꯑꯅꯥꯕ ꯑꯃꯕꯨ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯃꯔꯨꯞꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯦꯁꯀꯤ ꯃꯔꯝꯗ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯊꯨꯅ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯒꯠꯍꯟꯅꯕ ꯆꯥꯕ ꯆꯥꯡ ꯑꯗꯨ ꯗꯥꯏꯠ ꯆꯥꯕꯗꯤ ꯇꯣꯛꯄꯤꯒꯅꯨꯀꯣ꯫ ꯍꯛꯆꯥꯡꯗ ꯃꯆꯤ ꯑꯣꯏꯒꯗꯧꯕ ꯆꯤꯟꯖꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯁꯤꯟꯕꯤꯌꯨꯀꯣ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯥꯏꯌꯦꯡ ꯀꯌꯥꯁꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯣꯠꯅꯕ ꯀꯟꯕꯅꯤ, ꯍꯣꯠꯅꯔꯕꯗ ꯉꯝꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯔꯨꯞꯅ ꯋꯥꯈꯜ ꯍꯟꯊꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ." ꯊꯣꯏꯕꯅ ꯇꯞꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ "ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯨꯔꯦ. ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯛꯂꯕ ꯑꯅꯥꯕꯅꯤ. ꯏꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤꯅꯤ ꯈꯟꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯂꯣꯟꯅ ꯏꯇꯣꯟꯗ ꯂꯩꯖꯔꯛꯄꯅꯤ ꯃꯔꯨꯞ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯩ. ꯁꯤꯡꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯝꯁꯤꯟꯖꯔꯕꯅꯤ ꯃꯔꯨꯞꯀꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯃꯥꯅ ꯁꯪꯒꯣꯝ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ "ꯁꯦ, ꯏꯆꯥ ꯑꯅꯤ ꯋꯥꯔꯝꯂꯅꯤ. ꯁꯦ ꯊꯛꯁꯤꯀꯣ. ꯑꯍꯥꯎꯕꯗꯤ ꯅꯠꯇꯦ. ꯅꯃꯥꯅ ꯁꯦꯝꯂꯛꯂꯤꯕꯁꯦ ꯆꯥꯅꯕꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗꯣ." ꯗꯣꯛꯇꯔꯗꯨꯅ "ꯊꯣꯏꯕ, ꯅꯪꯁꯨ ꯊꯦꯝꯗꯅ ꯈꯔꯗꯤ ꯆꯥꯁꯤꯜꯂꯨ." ꯊꯣꯏꯕꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯗꯣꯛꯇꯔ." ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯊꯣꯏꯕꯗ ꯆꯥꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫